ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡꯁꯨ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ खुरुमजरी ISTV पाउ मेरंग ताबिरिबा पुनमकपु तराम नोकचरी हौजिक फाउबगी मरोइबा पाउसिंग मियामदा पिजरी ट्रोंगलाउबीदा पिकलिबा आंगांग अनि अमदे सेंट्रल सेक्यूरिटी फोर्स सिंगना मियोय 3 हातखिबगी मायोक्ता कंगलेचाग यूथ क्लब अमसुंग कोमलाखोंग यूथ डेवलपमेंट एसोसिएशन अमदे कोमलाखोंग अपुनबा मैरा पाइबिसिंगना सिंदुना कंगलेचा यूथ क्लब की ग्राउंड दा लैखिदबा सिंगी फोटो दा मैरा अमदे हई लैकतुना क्लब असिगी लंपाक्तगी हौरगा कोमला खोंगी अकोइबदगी मैरा गी खोंचट अमा चटख्रे खोंचट अदुदा लमदम अदुगी खुंदामिनरिबा मैते अमदी मैते पांगल सिंगना पुनः सरुग याखी खोंचट अदुदा लॉन्ग लिव मणिपुरगी अपुनबगी सक्तम कायबे यारोय ट्रोंगलाउबगी मिहात यानिंगदे ट्रोंगलाउबगी मिहात पपुथो एनआरसी तौद्रिङैदा सेंसस तौबे यारोय नेशनल हाईवे सिंगदा फ्री मूवमेंट ओइना चढ़हल्लो कुकी नार्को टेररिस्ट सिंगी मथक्ता मिलिटरी क्रैक डाउन तौगदबनी वी वांट पीस हाइबन चिंगबा खोलाव के लाउके कोमलाखोंग अपुनबा मैरा पाइबगी सेक्रेटरी गंभीना कुकी मिलिटेंट सिंगना मसी मसीदगी लुमलगा मिचम मियाम हालिबा सिदा ngasi lenga gasina tumina yenglaga lai thamoi karba mama oibi kayana achobo iho hauruktringaida ngasi lenga gasina chapchabo warashina ma puthokpiu haiki ngasi paliba achaw asang jingsina akhoi asu waraba matam jibo yengdana lai thokpase thamoi sengna yaningda thamoi yamna kai अखोई की इच्छा सिंगो मोइना नोमगी लेक्तना मची मची तगी लुमगा हतोई छि भावदा ngasi पालिबा सरकार सिना करिमता तौबिरक्ते अखोई की दमकता कुकी मिलिटेंट सिंगना अखोई की इच्छा सिंगो नोइना हाथ खा भावदा करिसु तौदना लाइगा तौरिब्रा अखोई की सरकार सिबो ट्रोंगलाउबी की तौदोग यानिंगदे अखोई थमोय सेंगना यानिंगदे मतम बुना मक्ता अखोई की सरकार सिना येंगदुना लाई ममा अखोई सिंगना अचौबा इहो हौरक्त्रिङाइदा पालिबा सरकार सिना चप चाबा पांदमन पुथोकपियो खोंचत अदुदा सरुग याखिबा मैतै पांगलगी मेरा पाइबी मेरा मयुम ममतासना मीडिया सिंगदे यावरिबा पाउ सिंगदा नुपी अंगांग हाटपगी मचा अमदि मपुरोइबा काइनबगी मागी नुपी काइनबगी तेंगथा नावै खोंजल मयाम असिदा लाइंगागसेना तुमिना लैसिले वारबदि तंपाक्ता लैमिनरिबा फुरुप खुदिंगमक वामिनै नोंबगी सुरगा चाबा मियाम दे खम थेंगना वाबा हाइबदो ओइरे मियाम बुफिबा मसिदा कयाम कुइना थंबिदनो हाइकी आइखोइना सुम तुमिना लैथोअगदि आइखोइगी तंपाक्ता लैरिबा मिओइ पुनमक नोंग नतरा नोंगमदि सोइदना लोइसनखिगनि मदु लोइसनबदुरबा अखोइगी पालिबा लैंगाक्सिना पामिबसि अदु लोइसनग्रदना मखोइना अचौबा फमसिना कनादगी कोनगदौरिबनोबा अखोइना हंगनिंगिबो हंगसि मखोइगी मथक्ता यंगो आंगांग अनिदु आइखोइ फाउदे येंगबदा फोटोदा चाए ममा मपादुना करी ओइरंगनि करी खलंगनि मसी ममा ओइबा खुदिंग मपा ओइबा खुदिंग यंगो हौखिबदा मिओइ तारु हाखिबा कैनोदा थाथरपदुदा लैहौरिबा मसा अमना मेदे करीदा यूट्यूब ता हैरकपदु मखोइ तादबरबा असौ असांगी यूट्यूब सि हांगदबा जातलबा मोइ येंगदबा जातलबा अखोइना येंगबदादि अखोइ मित्ति पीसी ताखिबा खंगहौदे ट्रोंगलाउबी अवांग लैकाइदा पिकपा आंगांग अनिबु कुकी नार्को टेररिस्ट सिंगना तमथिना हाटखिबा अमसुंग थौंग अदुबु यानिंगदबा फोंदोक्तुना खोंजंग संगसिनबदा CRPF ना नोंगमेना काफ्तुना मियोय 3 हाटखिबा थौंग अदुबु यानिंगदबा फोंदोक्तुना ताकेल खोंबान मयाई लैकाइ मैरा पाइबि सिंगना सिंदुना मैरागे खोंचत चटख्रे रैली दुदा नुपी कयाना सरुग याखिबगा लोइनना आंगांग हाटपा यानिंगदे मरा लेबा सिंग दंडी पियो हाइबनो चिंगबा खोलाव कयासु लाउखे रैली दुगा मरी लेनना सरुग याखिबा नुपी सिंगना ट्रोंगलाउबगी थौदोक अदुगी जस्टिस फिगदबने मसिगुंबा थौदोक असि मतुंगदा अमुक हन्ना थोक्तनबा लैंगाकना होनगदबने ngasi फावबा खुलाई पाइबा कुकी सिंगी मथक्ता लैंगाकना करिमता तौबा ngamdriba से करिगिनो फोंदोकपगा लोइनना TM का सोमदा तांखुल मियोय अनि हाटखिबा कुकी नार्को टेररिस्ट सिंगी थौंग अदुबु यानिंगदबा फोंदोकखि इरान खोलतना मिचम कयाम सिगिबा अखोइ मसे याजनिंगदे हाइना तायेन खोंबान मया लैकाइगी अपुनबा मैरा पाइबी लुमना अखोइ यानिंगदबो फोंदोकचरी ट्रोंगलाउबी मिहाट यानिंगदे CRPF की मथोंग हुक्तबा थौंग यानिंगदे अखोइगी लैबाक अखोइना ngakjage स्टेट टेररिज्म खुदक्ते लेपो वी वांट जस्टिस मिचम हाटपा यानिंगदे आंगांग हाटपा यानिंगदे लैंगाकना मिचम मियांगी पुंसी कनबियो मणिपुरगी सेंट्रल फोर्सेस सिंग लौथो कुकी टेररिस्ट सिंग मरुफंगना मोथलो लैंगाकना थुबदा सेंगवा चुंबा मिहाटपा पुथोकदबनी हाबने चिंगबा खोलाव कयागा लोइनना
ngarang mairagi khongchet ama kaksing district ki manung chanba arong nongmai khong apunba maira paibi singna sinduna nongmai khongdagi arong litan makhong fawba lamdamadagi masing yamlaba ima singna khutta maira paiduna kholaw kaya galunana mairagi khongchet chatkhre ang hapa tuba matamda Nongmai khong makha laikai mayai laikai awang laikai arong khunau haiwong makhong arong khunjaw apunba amadi lamdamadugi club organization youth sing amadi pumlen pat khoidom lamjaw kanba apun beluf ki thongmi sing yawn chatki ba khongchada da pumlen pat khoidom lamjaw kanba apun beluf ki secretary Shalam Joy Maiteina environment amadi human rights pu singnari ba ko ki narco terrorist singna lamdamasida tawning bata tawduna leibada makhoibu ain law gi matung inna chapchana center amadi state laingakna karis tobangam da habase government asi paralyzed oire habani amade yam kraba central forcing na manipur gi miyam amade lanthum ngak pangam lakta ba habase manipur miyam gi yamna laibak thibani maramaduna manipur da lo thugari ba human rights pu singnari ba lamdamasigi environment pu thugari ba narco terrorist singbo manipur gi natana malemasidi gi maru fangna muthatna na ba aikoi hanba leitana khongjang sangsin bagi matam oire haiki akhoi gi torong lawbi gi mi hat adu akhoi thamoi sengna condemn tawi loina na akhoi gi trong lawbi gi mi hata laikhidraba akhoi gi nomai khong dagi akhoi gi waheng bam bobi amadi atop dagi laikhidriba akhoi gi trong lawbi gi mi hata fully condemn tawba loina na ngasi gi akhoi gi maira gi le asi sasabani maramaduna akhoi gi lobu singnariba amadi environment mu thugairiba narco terrorist ase manipur dagi maru phangna muthak khinana ba yelong mi akhoi punsen na bagi mathau tare habdo ngasi gi maira gi re asina sakhi oirase nongmai khong mayai laikai gi maira paibi luchingbi salam ongbi lata devina asugumba macha gi matha dagi pikliba nawa anibo minung silaitana koki narco terrorist singna tamthina hatpiraba fawbada yengduna leiba haibase asuki matik pende maramaduna ngasi gi lengak na mi hatpasing faduna cherak piu haiki ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯑꯃꯗꯤ ꯄꯥꯏꯕꯤꯔꯤꯕ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯂꯣꯏꯁꯪꯁꯤꯡꯗ ꯂꯩꯔꯤꯕ ꯑꯉꯝꯕ ꯊꯧꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯁꯦ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯖꯔꯤ ꯃꯨꯟꯈ꯭ꯔꯤꯕ ꯃꯆꯥꯁꯦ ꯑꯁꯤꯒꯤꯗꯃꯛꯇ ꯃꯃꯥꯁꯤꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯦ ꯁꯔꯀꯥꯔꯗ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯐꯣꯔꯁꯤꯡꯁꯦ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯉꯁꯤꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯂꯥꯎꯖꯕꯅꯤ arong khunjaw maira paibi secretary amanasu thogdok adugi matangda fendaba wafum kaya fongdoraki torong lagri mi ha che asugumna amu hana sarkarna ju mi ha che makha taba thokdana ngai thon binu haibo wafamje thamjage ngamoidaba laingakna ngamoidaba oragadi laingak chu thadokpiu angam mina paihanbiu haibaje aikoi haijage Tronglawbi da thokiba laibak thiba thogdok aduge chumbalang lalangjin athuba matamda fanghallo haibagi matangda tongan ba maira paibi love kayana manipur pumbagi oina lauthokiba numit mangani gi total shutdown asibu shogoladuna imphal east ki pangai kaithelda bangi khongjang sathakre P4 pangai haina kauba youth singna ngasi yuk angan badagi pangai kaithelda lambi thingbagi khongjang sangsinkre lambi thingbagi khongjang aduga mari leinana P4 gi wangang loy amana phongdokibada manipur gi luraba fiba masida lenga sina khangna mamit udraba mana tadraba magom tumduna leiriba asibu khangana bagidama khongjang asibu democratic oina sangsin bani chahi hum suraklaba irang asida khulai paiba kuki militant singna tawragliba tawong sing asibu lamdamasigi mapi mapa oiba singna ngasi fawba matik chana thabak paikhatana leiriba asibu miyamna oina taw haibra haibadu wahang oina hanglakle maramasina matik chadraba lengak asina miyam bu ngakpi senbiraga yaifana ba thabak tawrak taba taragade miyam ga loinana akanba khongjang kaya sangsilakani haiki एक मना तादा विदा लाइरिबा सरकार मित पुसलगा लाइरिबा सरकार सिबो मित पाहन नबगी दमकता युथ सिंगना हरक्तुना गसिदे मखोइना तौरिबा थबक सिंग दुगी रेस्पोंसिबिलिटी फिक्स तौनबा अमदि अकाउंटेबिलिटी फिक्स तौनबगी दमकता कोइ याम डेमोक्रेटिक ओइना चंगन जबनी प्रोजेक्ट तुमन लाइरिबा सरकार हगरपा मतम ओइरे मे 3 तगी मे 3 2023 दे हरक्तुबा कांगलुकी
Kuki amadi mai tai gi marta thorki bairang sina Manipur gi praja mayam kham thengna wahale sibokta leiba ki mapi mapane hari basing jina sibokta leiba ki phanaba tarokta bai base leiba ka se leiba paliba mapi pasing je matik cha de habni aduna matik cha da mapi pasing je hojik moi matik cha na thabak tawroke habra natraga praja khoina tawjo habra habagi wahang do asi media gi sinau singi through the gi koi hangjage aduna matam lairingai da praja sing ngapi senbiu praja sing yai phanaba tawbiro natraga di praja sing oiba chapcha khongang jengchal agani haiba hamje koi thamjagi Anglo-Manipuri War 1891 ge nongchup lanfom da maraibak mazati gi damak thawai thakraba thobu singbu ningsingba amadi ikai khumnaba utpagi thauram Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kanglaipak and descendant of Anglo-Manipur War 1891 Sinduna Kanchipur leiba Standard Robert School da pangthokre tharamadu da Standard Robert ke founder PS Landoni JCC AMW 1891 MFF की चेयरमैन जोय चंद्र कोंथौजम मेजर संथा मुक्ता के ग्रेट ग्रैंडसन शरद चंद्र अमदे लोंगजम पोइला के ग्रेट ग्रैंडसन लोंगजम रोनेंद्रो न चिंगु सिंगना मरोइबा मिथुंगलिन ओइना सरुग्या के थरोंगमरी लैनना जोन चंद्र कोंथौजमना मणिपुर की मिहुत सिंगना मैतै सिंगबु मालेंगी फुंबाक तक कयाम कुइना योन किगनी लमदमसी की मियामना थेंगना हौगदोरिबसे सेंटर लेंगाखला नत्रगा मणिपुर की मिहुतला लमदमसी मियाम की मिहुत सिंग वाखल ताब मतम ओइरे ड्रग अमदि लान मरम ओइरगा लमदमसी की लुखराबी ngakta ngai hoduna kangkhong chaina na basinba lepkadabani joy chandra na makha takhibada manipur gi ching amadi tamda khundariba miyoi sing kham thengna wariba si kanglop masel marakta apikpa wakhalna mang tharaga thabak tawbagidagini maramaduna aikhoi achobo wakal khanba tamse aikhoi gi wakal londa thabak tawraba matamda leiba se tangdu leita ba chawkhat palamdam ama oiba ngamgani haiki pai puna thamma Manipur do thammaga aikoi chawkhat nanaba chawkhat pa thin nanaba ariambada matam mangbi gi thabak se masi matam leiba khibuk da tawgomchi iramdam sta leiba ijati khudimangna aikoi nungsi chanana leiba haibse aikoi masi lengdraba wakaloni iramdam Manipur afun besakdam kaidana thamnanaba gi damakta iramdam sta Manipur ima leiba pu kaidana bu honaba adugulaba ima leiba ki I mayam leiri haibse miyam da thamjage ai aroi boina thamningbse hojik tholiba wathok mayam se aikoi ngasi gi leiriba lengangna munna khanthabiraga aikoi miyamgi mihut oiragadi aikoi gi tawbom thokba thabakna karino adudi ima lebak sida mai saibse pendaba mayam leiribse karidagi tholai pendaba sing ase pelan nanabagi damakta miyamgi mihut oiribuni miyamgi mihut oiragadi miyamgi mihut ki atha khangna thabak tawbiyu miyamna makoi bu thaga khibani pangkoloina miyamgi apamda yumpham oiraga thabak tawbiyu haina ai miyamda thamjari hauzik pawge marthana ten mervegama laujari मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिब खुदक फाहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप दादा ये मकी गनो अजब थमो Sige yung say, next time check sin na laksil ka tamlo ba ni ne? Dadarang se juhar habag am takidrabo. Asum na mayam na machal bo ngap shan lugum. Basige yung masibu aso yang an ko kada batagi. Next time na ngap shelli. Next time juhar habag ni ngap ko na ba same bani. Zaman technology si na bana concrete ka tok na ba matamda kapam ng amuk ka na angle adli. Next TMT strength is in the way. Honglagli ba punsigi lambi sida aray ba chaba yabam kay sasinari. अदुन हिदाक लांथक कयाम चादब यारक्ते चासिलिब सिंगदुन अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatungda mayamba mukahanna taramlok churi loina makata ba pau pizari Democratic Student Alliance of Manipur desamna tha mari mari khudingi left na chatharakpa marifu mangarak suba blood donation camp ngasisu pangthokre mahiroi kunai amadi lebak miyam gi damak ka thoklaba I haiba thimda chathakiba E pibagi thoramadu Rims Jenims Siege Hospital amadi Babina Healthcare Center da pangthoki E pibagi thoramadu ka mari lenana desamge Assistant General Secretary Thongnaujam Ajit Maitei na Manipur da thokliba irang asina maram oiraga
miyamna e pibagi chang asi hantarakpa amarom dana nomugi thokliba irang asina maram oiraga e gi mathodi yamna tarakpa maram asidagi e pibagi thauram asi pangthokpani maram aduna irang asigi yenglaga miyamna su lemna mangkhraga daba isada yauriba e sing adu pibagi thabak asi pangthokpiu haiki E pibagi sangsi yam handarakpa aduna hairiba blood bank singsida e awatpa si yam leirakpasina maram oiduna khoi desangwi thongmi si tha mari mari kanaraga leptana pithajarakpa khoi leptana pijaba haitare sumbagi thorama singa sisu leptana pangthokjarakpani adua mayamda khoi desangwi saitigi appeal tawjaningmadi haji kangup irang leidana asopan mayam ama e gi darkar leiba patient mayam se sigi awab se yengbiraga khoi gi e isadagi unit amamam pibiraga miyo ani ni kanbugi thawdang se lobiyo haidana ai leibang ngam da thamjari Imphal East District in Manung Chanalaiba Pukhaugi confirm da Nongthongbam Rajendro Elias Boy na nauna saba loiraba confirm ireima ima amadi tabuning thau ipa ibungogi sanglen sangkaba loinana lai ikau khatpagi thauram pangthokre ngasigi thauram adu da confirm lai committee gi secretary Moirangthem Okendrona hana leramba lai gi sanglen ase komgi nong hek lakpaga ising thumjinduna awaba kaya mayokna ki haiki adu Nongthongbam Rajendro na mafumasi da fajaraba water body ama sembi ba masung laisang sisu nauna sabiramba ubada lai committee gi maiki digi thagat pa phongdoki baga loinana Nongthongbam Rajendro na su panamari gi ahal singna takpirakpagi matung ina part ama ireima laisang asigi manakta lai masi karigumba semjin birabadi law singubada su yamna kanagane harakpadagi semjin ba hauragani loinana mathang sahida loishinanabagi pandam thamli haina mahakna phongdoki tharmadu da maike domgi ahalaman singna haikat laika tamduna yaifa thaujal ninaki PMGSY gi makhada Bhamon Kampu Mayai Laikai amadi Kalika Pangong Faunoriba Iril Turel gi mathakta saba Belly Brace athubada saba loishindraba amadi hanagi suspension brace semjindrabadi akanba khongjang sangsilakani haina purai romba youth club ki chairman Sapam Inaubina Paumisingda Fongdokre Bhamolaikai Bhamon Kampu Lital Makhongda Paumising Unabada Inaubina Makhata Kibada Kumza Lisingani Kungamathoida PMGSY gi Makhada Fit Chamaga Humfutra Sangba Lupa Crore Mari Hena Changadaba Belly Brace Makhongani Saba Loikraba Matungda Thabak Makha Chathakidre Thong ase 2021 dagi 2022 forward Saraga 2022 gi April amadagi 2027 gi March kontramathoi forward maintenance tawgadabani haina Thong Makhong thamliba board ta iri maintenance ki sahi loigadroba forward Thong Saba loishindana lairibase loishinbinaba mari leinaba department ta haibada tabidre nauna sariba thong asigi manakta lairiba litan thong suspension bridge su chahi mangaro mamangda khetigaw kendrugi MLA na repairing tawkhibadagi tawkhidre tangai fadana chatpa yananaba laikai miyamna samjinduna sijinarakpani haujikti yot ki ayamba taksilakpana ubak singasi phasilaktabana gari lanba yadre mahiroi sing school chatpada thong wangwada van ngainaraga chatpa yauna chathok chasinda sauna khudong chadaba kaya mayoknare mari leinaba department na nauna sariba thong loishinana ba tawbiro thong saba loidriba fawba chatpa yanana ba hanagi thongsu semjinbiro wafamasi thabakta onthoktrabadi makhal makha kaya gi khongjang sangsilakani haina makha taki Bhamon Kampu amasung Kalika gi lifeline oiriba denatana puksak aibu tare masigi lau singu bagi lambi ama oiriba leitambi pungji pungsa asina simba nomai gi akoibida leiba singasi lau singu sapada adagi sasan satpada yamna khudong sadaba haibu mayuknare masi athuba matamda mari leinaba singa yengsanbidana sembinanaba akoi PYC gi maikaidagi amasung maikai sida leiba praja myam gi maikaidagi nolukna ningsingjari karigumba sembi daragada taragati akoi
ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡꯁꯨ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯔꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ